luchingba sarkar ama hayeng degi leireni ko habsi khannabada adukki matik haraudana mafam kayada harau nungai basi am phongdok nei punsi si lalak ne habadu am chummi ahlamana habiram tu nahan mak delhi de tawri basi pura lalak ne ba aten matam kharada decision ama laura akanda leiriba mayam sing sidagi manipur da thoiba wathok sida masigi personality sina political figures sina CM oraga chief minister oraga masi afava khara laigadra haidana warep lowbada mangjil tharaba lebak sigi rajniti dol ama oriba dol sigi BJP gi haitoi singthoreba mayam amana kupna khanaraba matungda larukiba warep sidi akoisu dum thagali ko phai pharbadi dum phare miyam gi dibe mayam harauba am haraweba chahi manga da tauge na khalakpa thabak singsi mamang thakta palamba mukhamantri singsi minister singsi loisalamdana dumak haugi bangakta chahi manga gi matam sida tauba ngamgadaba maroina manipur sida hojikti situation su ado ki matik phataba talak matam sida aina sum khanjabada miyamna de harawraga su aigi wakhanda de ko Khemchand si chahi ama phaning sit sida ado ki matik awaba gi polum mama masing khangdaba awaba mayam mama thengnagadaba chief minister se manipur da mana han bo igane ne khalle aigi wakhanda ni ko nan bu su ye aigi marup jalana hojikta thambigi budo ebe magi kenu to ai laksage kwa akoi to su masai de gi sum naina khanjabani 2023 dagi irang si laibak thi dana haigadra horakre he horakhi basidagi moreda maitegi police officer mayam ama deploy tawi mi challenges mayam ama lakpasing tu madu kap to bangamna ba laksin bangamna ba honna bada thawai thagi bu suyauri bani adu ki matik khudong thiba punchi se hingidra hingoidra khangdaba adu ki matik mayok nakhiba matam yam am legi madu gi matam duda maitei masa sing se lokthuaga pangan ichininau singi hojiksu till today ngasi phawbasida police ki oiro civil administration gi oiro achau thobang lo la ya se cycle la ra se ba cycle police station gi osi yari pok gi maru mapang mana oirame ma hosi promotion phangre adu so muk more da thajan bire tawri bisi bo ko haibidi akoina changba yadaba naga gi kangbu singsina sindok sindin da thungdaba district administration gi state administration gi police administration gi jaga ayam singsida muslim sinena maitei pangali sinena ngaktane on the other hand national highway Imphal Dimapur lambi Imphal Jiribam lambi da at the very outset akoi gi isinina akoi mayam jingsina sana thakna na ba darkar leba polam loina mak honto honjin tawri ba puri ba phu ba chai ba tawri ba adu ki matik tumba gi phangdri ba cha ba phangdri ba mother ta thi ta oina tawira pa awana mayam ma kha khi ba jingse muslim isna singne ba maitei panga jingsine ba masidai de leiriba akoi gi ngasai marup jalana hagi ba population jigi mihut ne yadana leader ne na lejari buse masidai sida sarkar semakpada ka karigumba phambam ma thambida ba kaksidi ko atamna na BJP na kare haisige muslim ba jati sibu nuksida dana ka tawribra madumakti tohning de anauba expansion da mathangi expansion lakpu matam da diko akhoi gi damakta awa ana mayam ama khoina thengnari ba sikong na ba hona ba da achauba thodang lobi gi ba community sig mihut amadi miyam gi leader oina anoba sarkar se da diko saruk ya ninge hoi be mana hari ba expectation do yam lei ba number 1 rule of law se phachana le ninge ba any community
maybe akoi on community maite oibi hai muslim oibi hai nepali oibi hai cookies oibi hai nagas oibi hai terrorism gi ek se asibu tora aba madu di rule of law do chamanan equally apply to bio adu di madu gi potuma miyam na pame ba chingdana ainama tampakdana ainama sigi potse lehening de aduna anoba the new government ko anoba lakadur bag sarkar se mayam na uji hangne ba why the government is to be formed sarkar se ke dobi shem doino PR extend tograni lakadaba election sida BJP ki image thirani BJP ki khongul muladra natragana emergency lakthoktana jajat mathang mayam ama laktana hena kudong sadaba mayam ama mayong naradra madu mayong nadanaba expiry date si 12C yogdringe mangoina na sarkar sima semahubasina manipur da miyam gi apamba karigumba kharto usu tobasina kanu sigi BJP gi apabo ogadra ina khanna yes sarkar seme miyam gi dabi amasu popular government ama semu haibudu su akoi leire sarkar sembagi haraubo sina teba koina togadabadi hoi Mr. Khemchand has been elected as the leader of the BJP legislature party moreover hojik swearing ceremony Rajbabu Lok Baban da pangtho eko akoi ham nungaire tobutabu lairiba solution se sorry lairiba situation se yamna worsening warba situation si anoba la iba sarkar sina lotion bangam gadra haiba se miyam gi am lang tak na ba makhak laiba kanagumba kharadi adu yona khanjandaba haidi thoiba irang se central government na cookie singsi thema ga season raga kanagumba community magi mayokta mathakta atamna na karigumba khara tawribra haibana chingba uba plus Myanmar side ta Bangladesh side ta China gi side ta Manipur dagi haugraga Manipur gi miyam gi damakta karigumba awon ma porake dan laigiriba isini no maruma pangsing do madugi mathakta karigumba khara thabak toba India government ni yananaba Myanmar gi politics ta yauksalakna ba honarakpa madugi tamakta PDF to support option khochindana mayam ama torokpa sigumba mayam singse laiba anoba sarkar sina sigi matang sida di kari toba ngamdori ko adudagi BJP sarkar si Manipur la kiba Khemchand na luchingna sembador sarkar se Manipur miyam sigi pulse masigi ona tainabada Government of India na maning thungna na bahot na bada karigumba politics khara tawribase madai ju da high dana adum chakhraga di ko miyam na National Highway Infal Dimapur lambi jiri lambi da free ningkha tamna satpa ngamjadriba mori da satna la rol tik thorumba isinina mama ngamdriba adigi law and order ki phibam fatta dana leriba mayam singsi phagal aning dana ka tawriba mayam singsi Government of India ki aning ba apam du thungna na bagi damakta thamakpa sarkar orba madu indana satpa oraga diko amarom da su miyam ki expectation do matai matang du mangane ba aina hainingi di sagi ngasi ji chief minister wasak lore mukhamantri wasak lore na harau bagi hojik phongtoi besingse karigumba khujin kunan dokta Khemchand na luching ba sarkar sin asoi ba khara yar po matam dadi ban mu lakpi rakani thina mungang bi rakani ba ko adum ba khara su tum tholope haibadi akoina khaluribedo nungari sigi mayokta ona taina bada phataba mayam am su lakpe but people expect a lot kari khali hojik business establishment ko hospital gi madudagi di movement gi adudagi di akoi gi civil aviation gi paithok paisin gi lail aisu tambagi madagi di kari haisigi educational institution singsida akoi gi ningtam na pangtok da tongno badong na toba sasol Birendra da lakchage oza Birendra akoi gi topic ngasi khanari simba Khemchand government new government havani Kuigi Birendra Isamaksu Singzamai Assembly constituency gi Kuigi voters Samakani Kuigi Birendra da ina lakchani si Khemchand gi handaki anoba government chahi ama phaningchi president rule lairoba matung Kuigi president rule si lauthoi adana proclamation su lauthokre masida oza da ina lakchani wo phamdi oza handaki
Khemchand gi anova government hagadra magi lichingi makhada lerakadoriba BJP gi masi kadai bo yongna khoine expectation kadai bo yongna tauba yai aduga lakadoriba 2027 sida election di lerabani aduma pu oza miyamna pamli basi habdi expectation di am tawi haidi anova government popular government ma hare popular government do hojik leire magi lichingi makhada ado anova government sigi lakpadagi akhoi IDP sing si mayum masa masa gi yum da changba ngamgadori bra aduga akhoi free movement si ngamgadori bra habagi wahang si miyam ne yam toina hangba wahang am khangne adubu oja Birendra gi expectation da oja Birendra gi speculation da anova Khemchand gi government sidagi kari kari expectation miyam na tawba yai oja gi point of view tang tang ya lema Tara ni 12 months ko president rule in Manipur si came to an end lore ajik si president rashtrapati gi sasan le ramba matungda popular amen ma miyam ge ba sarkar ma lak ko si miyam harau nei narang no midang de ge hongna ko singzamai kendra khakki wana tana Manipur da popular government ama akoina khanjegi ba aikogi mihutna luchingba sarkar ama hayengdagi leirani ko habsi khannabata adukki matik haraudana mafam kayada harau nungai basi am phongdok nei punsi si lalak ne habadu am chummi ahlamana habiram tu nahan mak Delhi da tawri basi pura lalak ne ba aten ma matam kharada decision am laura akanda leiriba mayam sing sidagi Manipur da thoiba wathok sida masigi personality sina political figures sina CM oraga chief minister oraga masi afava khara leigadra haidana warep lowbada mangjil tharaba lebak sigi rajniti dol ama oriba dol sigi BJP gi haitoi singthoreba mayam amana kupna khanaraba matungda larukiba warep sidi akoju dum thagaliko phai parabadi dum phare miyam gi dibe mayam harauba am haraweba chahi manga da tauge na khalakpa thabak singsi mamang thakta palamba mukhamantri singsi minister singsi loisalamdana dumak haugi bangak tane chahi manga gi matam sida taubangam gadaba maroina Manipur sida hojikti situation su ado ki matik phataba talak matam sida aina sum khanjabada miyamna de harawraga su aigi wakhanda de ko Khemchand si chahi ama phaning sit sida ado ki matik awaba gi polum mama masing khangdaba awaba mayam mama thengnagadaba chief minister se Manipur da mana han bo igane ne khalle aigi wakhanda ni ko nan bu su ye aigi marup jalana hojikta thambigi budo be magi kenu to ai laksage ko akoi to su masai de gi sum naina khanjabani 2023 dagi irang si laibak thi dana hagadra horakre he horakhi basidagi moreda maitegi police officer mayam ama deploy tawi mi challenges mayam ama lakpasing tu madu kap to bangam na ba laksin bangam na ba hona bada thawai thagi bu yauri bani adu ki matik khudong thiba punchi si hingidra hingoidra khangdaba adu ki matik mayok na khiba matam yam am legi madu gi matam du da maitei masa sing si lokthuaga pangan ichininau singi hojiksu till today ngasi phawba sida police ki oiro civil administration gi oiro achau thobang lo la ya se cycle la ra se ba cycle police station gi osi yari pok gi maru mapang mana oirame ma hosi promotion phangre adu so muk more da thajan bire tawri bisi bo ko haibadi akoina changba yadaba naga gi kangbu singsina sindok sindin da thungdaba district administration gi state administration gi police administration gi jaga ayam singsida muslim sinena maitei pangali sinena ngaktane on the other hand
National Highway Imphal Dimapur Lambi, Imphal Jiribam Lambida, at the very outset, Akogi Ishinau, Akomiam Jingina Sana Takana Darka Labor Polam, Loinam, Honto Honjin Tauriba, Puriba, Puba, Sabatariba, Adokimatic Tumbagi Pangdriba, Chava Pangdriba, Mother Tati, the winner Tawirapa, Awana, Mayama Makaki was in Muslim is now sing never, my tea Pangajing sin never. Masidai the lady ba Akogi Sai Marub Jalan Hagiba population Jigi Mihut ni Edna leader ni and Lazari Buse. Mastai Sida Sarkar Semapadaka, Karigumba Pampama Tambida Bakak Sidiko. Atamnana BJP na Karihasige Muslim Abazati Sibu Nushi the Tanaka Tauribra. Madumakti Tohoning Day. Anoba expansion da Matangi expansion la Pumatam Dadiko. Akogi the Makta Awana Mama Koina Teneri Bashiko Nanabohona, that's over Totang Lobigiba, community sing Mihut Amadi, Miangi leader Oina, Anova Sarkar Sidatico, Srogianingi. Hoi, be Manahari by expectation to Yam Layaba. Number 1, rule of law say. Pachana learning ever. Any community, maybe Akogi on community Mate OBI, Muslim OBI, Nepali OBI, Cookies OBI, Nagas OBI. Terrorism gi ekse. Asibu tor aba. Madu di rule of law do chamanan equally apply to bio. Adu di Madu gi potuma miyam na pame ba. Chingdan ainama, tampaktan ainama, sigi potsi lehening deba. Aduna Anoba, the new government ko. Anoba lakatur sarkar se. Mayam nauzi hangneba. Why the government is to be formed? Sarkar se kadovisham doino. PR extend to gragadi lakataba election sida BJP ki image thirani BJP ki khongul muladra natragana emergency lakthoktana jajat mathang mayam ama laktana hena kudong sadaba mayam ama mayok naradra. Madu mayong na danaba expiry date C 12C yogdringe mangoy na sarkar si masyama ubasina Manipur da miyam gi apamba kari makarto usuto ubasina kanu sige BJP gi apabo ogadra na khanna yes sarkar seme miyam gi dabi amasu popular government amasyamo habidusu akoi leire sarkar sembagi harau bosina teba koina togadabadi hoy Mr. Khemchand has been elected as the leader of the BJP legislature party. Moreover, Hojik swearing ceremony, Rajbabu Log Baban the Pangto Eko. Akoyam Nuaire. Tobutabu, Lairiba solution say, sorry, Lairiba situation say. Yamna worsening whatever situation say, Anobala, it was Sarkar Sina, Loshet Mangam Gadra have say, Miamgi, am Lantak Nabama Layaba. Kanaguma Karadi. Do you own a Kanjandaba? Heidi Toiba Irang say Central government na cookies sing sit tema season raga Kanagumba community magi mayokta matakta Atamnana Karigumba Kara Tauribra Haibana Chingba Uba plus Myanmar Saita, Bangladesh Saita, China gi Saita, Manipur dagi Haugraga, Manipur gi Myam gi Damakta, Karigumba Awan Mama Porake, then Lagiriba, Isinina Maruma Pangsing do, Madugi Matakta, Karigumba Kara Tabak Toba, India government Yananaba, Myanmar gi politics ta, Yoksal Naba Honarapa, Madugi Damakta, PDF to support option the Kosandana, Mayama Mataropa, Shiguma Mayam Sing say. La iba ano ba sarkar sina sige matang si dedikari to bangam dori ko adudagi BJP sarkar si Manipur la kiba Khemchand na luching na siyamba dori ba sarkar se Manipur miyam sige pulse masigi ona tainga bada Government of India na maning thungna na ba hot na bada karigumba politics khara tawri ba se madai to the high dana adum cha khraga di ko miyam na National Highway Imphal Dimapur Lambi Jiri Lambi da Free Ningkha Tam the Set Pangam Jedriba Mori the Satana Larol Tik Thorumba Isinina Mamangam Driba Adigi law and order Gipibam Pata than the Ladyba Mayam Sing Si Pakat Aning the Naka Tauriba Mayam Sing Si Government of India gi Aning Ba Apam but Tungna Bagita Makta Tamakpa Sarkar Oraba Madu in the Nasatpo or the Gadiko Amarum the Su Miam gi expectation do Matai Matang to the Manganeva
aina haining di sagi ngasi ji chief minister wasak lore mukhamantri wasak lore na harau bagi hojik phongtoi besing se karigumba khujin kunan dokta Khemchand na luching ba sarkar sin asoi ba khara yar po matam dadi ban na mulak pi kani thina mungang bi rakane ba ko adum ba khara so tum tholo pe haibadi akoina khaluri bado nungari basigi mayokta ona taina bada phataba mayam am su lak pe but people expect a lot kari kari khali hojik business establishment ko hospital gi madudagi di movement gi adudagi di akoi gi civil aviation gi paithok paisin gi lail aisu tambagi madagi di kari haisigi educational institution singsida akoi gi ningtam na pangtok da tongno badong na tawba sasol lai tabada mapi mapa lai tawdo no kusira sidaga pangtok tawba ka tawdong na ka tawri ba punamak singse masigum ba mayam singse masi yam phiaroi ba platform amada purak pase lamdam sigi miyam sina ai pamam gane dana khali. Okay, thank you very much, Secretary.